कुकी सिंगा मरी लैनरमलबदी अकनबा एक्शन लौखटकनी NBG कुकी अमसुंग नागानी की मरक्ता हौजिक चाउना उंखटनरिबा सिगी मनुंग चना तांकुल नागालोंगदा कुकी कम्युनिटी सिंगा सिविक अमसुंग इकोनॉमिक की ओइबा मरी पुमनमक थादोकनबा खंगनखिबा अदु पुमनमकना ngakna चटकदबनी हारिबा अथिंगबा सिगी मायोक्ता कनागुंबा सिंगना थबक तौरमलबदी अकनबा सैराक पीगनी हाइना नागा विलेज गार्ड की ईस्टर्न कमान की माइकेदगी फोंदोरकली मखाताना हारिबा डायरेक्टिव असी उख्रुल कामजोंग अमसुंग साइकल द लैरिबा लनाई मियोय ग्रुप अमसुंग ऑर्गेनाइजेशन खुदिंगमकना ngakna चटकदबनी तांकुल नागालोंगना चाही असिगी फेब्रुवारी 15 दा लाउथोखिबा डिक्लेरेशन असिगी मायोक्ता नागा अमसुंग नन नागा कम्युनिटी की मियोय खरना मसागी ओइबा लनाई कानबा खकी येंगलगा कुकी ग्रुप सिंगा खुसमदना थबक तौरे हाइबगी पाव लैरे असिगुंबा थवोंग सिंग असि ईस्टर्न कमांड ऑफ दी नागा विलेज गार्डना हक्सिना लवी लोइनना हारिबा थवोंग सिंग असि ग्रुप असिना तुमिना येंगदुना लैरोय असिगुंबा डायरेक्टिव असिगी वांगमदा कनागुंबना थबक तौरमलबदी मखोय सिंग अदुगी मथक्ता अकनबा एक्शन लौखटकनी कुकी सिंगना लैमखोंगदा लंबी थिंगदुना केवीदा तमलिबा महिरोय सिंग संगनखिद्रे आर्मीना हयेंगदगी आंगांग थारकु मदुगी दायित्व मखोयना लौगनी हाइना थाजबा पिरखरे कोतुगी लमजिंग मखादा कांगपोक्पी फाउदुना चलिबा नेशनल हाईवे अमदी इंटर स्टेट रोड सिंग हांगदोकदबनी हाइना कुकी सिंगना संगसिलकपा खोंजंगी मनुंग चना ngasi इम्फाल वेस्ट की लैमखोंगदा लैबा केंद्र विद्यालय केवीदा तमलिबा महिरोय सिंग लंबी थिंगदुना संगहलखिद्रे थौदोगसिना मरम ओइरगा मफम असिदा चावना इरांग थोखरे अदुबु लैमखोंग आर्मी की माइकैदगी ममा मपा ओइबसिंगना अंगांग स्कूल थाबिरउ मखोइबु असोय अंगाम थोहंदनबगी दायित्व पुंबा आर्मीना लौगनी हाइना थाजबा पिरखरे अदुबु राइफल्स की माइकैदगी कुकी सिंगी मिसंगदा ब्लॉकेट हंदोकनबगी वाफम मियामदा खंगलखरे हाइरे पावसिना मखाताना हारिबदी ngarang numidangsu yamlaba कुकी सिंगना इम्फाल वेस्ट डिस्ट्रिक्ट का लोनरिबा लैमखोंग सिंगमांगदा लैबा बफर जोन अदु नमखाइरगा कांतो साबल लोमदा संगसिलकनबा होटनबदगी चावना इरांग थोखरे कुकी सिंग अदु लैमखोंग सिंगमांग यौरमदाइदा सेक्यूरिटीना टियर गैस अमसुंग मो बॉम्ब सिंग कापतुना तनखाइख्रबा मतुंग ngasi मखाताना लैमखोंग आर्मी के मया नकना लैबा एक्स आर्मी कॉलोनी की हाइजिन फमदा यामलबा कुकी सिंगना लंबी थतुना लैमखोंगदा लैबा केंद्र विद्यालयदा मही तमलिबा अंगांग सिंग संगलखिद्रे केंद्र विद्यालय असिदा कांतो साबल अमसुंग मसीगी मनाक नकना लैबा खुल सिंगी अंगांग सिंग तमलिबनी महौसागुम ngasi अंगांग सिंग अदुना भेंदा अमसुंग लनाई गारी कयादा स्कूल तमना लाकपगी लंबी चौराकना पुंग 3 मिनिट निफु खरे हेलकपदा कुकी कांगु सिंग अदुना थतुना संगलखिदबनी थौदोगदुदगी कांतो साबलदा लंबी थिंगबगी खोंजंग चंगसिलिबा नागा अमसुंग मैतै फुरुपकी यामलबा मियामना इरांग हौरकपदगी लैमखोंग आर्मी की CO मनाक्ता लाक्तुना मियामगा उनखरे लोइनना CO की माइकैदगी ngasisu अंगांग सिंग अदु केंद्र विद्यालयदा अदुमक थाबिरउ मदुगी दायित्व मखोयना लौगनी हाइखि अदुबु ममा मपा ओइबसिंगी माइकैदगी ngasiगी ओइनदी अंगांग सिंग थारकलरोय हयेंगदगी ओइना थारकलगे हाइना खंगनखि मदुदा आर्मी की माइकैदगिसु ममा मपा सिंगना अंगांग सिंगबु महौसागुम हयेंग स्कूल थाबिरउ अंगांग सिंग अदु असोय अंगाम थोक्तनबा मदुगी दायित्व पुंबा आर्मीना लौगनी हाइबदगी इरांग अदु नेमथखि कांतो साबलदा खोंजंग चंगसिलिबा प्रोटेस्टर सिंगी माइकैदगी फोंदोरखिबदा असम राइफल्स की माइकैदगी नागा अमसुंग मैतैना संगसिलिबा ब्लॉकेट अदु हंदोउ करिसु इरांग लैरोय हाइना फोंदोरक्लिबा वाफम अदु मियामबु उसितबनी नागा मिसम तरुक अदु हाटखिबगी थौदोक्ता चेनरीबसिंग फारबा खक्तदा ब्लॉकेट असी अदुमक हंदोकचखरगदबनी कुकी सिंगना चथबा मिहान मिपुन सिंगबुना कंखतुना थमलगा भिक्टिम ओरिबसिंगदा ओनसिंदुना ताइनबा यानिंगदे लैंगागसिना थौदोकसिंग असिदा तुमिना लैसिनबा मरम करिगिनो हाइना पेंदबा वाफम कया फोंदोखि कांग्रेस ओइगेरा बीजेपी ओइगेरा लानख्रबदी लानख्रे हाइगदबनी असुंबा सानबा थबक तौरोइदबनी हाउमी कांग्रेस ओइगेरा बीजेपी ओइगेरा लानख्रबदी लानख्रे हाइगदबनी असुंबा सानबा मरै खक्तगी थबक तौरोइदबनी हाइना फेडरेशन ऑफ हाउमी न फोंदोरक्ली फेडरेशन ऑफ हाउमी की इन्फॉर्मेशन एंड पब्लिसिटी सेक्रेटरी डॉक्टर हेनबा मंगांगना खुदेक पीदुना थादोरकपा चेरोल अमना हाय कांग्रेस की वांगांगलोय हानगी सगोलबन AC की मिनिस्टर ख्वाइराकपम लोकेन 2009 दा कुकी की कांग्रेस गवर्नमेंट का तौनखिबसु अदु मणिपुरदा पीस पुरकनबनी हाइना तामई AC की MLA नागा पीपल्स फ्रंट की स्टेट प्रेसिडेंट अवांगबो न्यूमाइना कुकीगा सु दौनबगी मतंगदा फोंदोखिबा वाफम अदुगी पाखुम ओइना सेंगदोखरे मसीना फेडरेशन ऑफ हाउमी की माइकैदगी कांग्रेस पार्टी की खुराइजम लोकेंदा थमनिंगलिबदी
कांग्रेस आई गवर्नमेंट करमना म्यांमार टेरोरिस्ट कुकी फॉरेनर सिंगा सू तौनरमलिबनो अदुगा अमुक सू तौरिबा KNA गी प्रेसिडेंट PS हाउकिब अमदी ZRO गी प्रेसिडेंट थांगलियन पाउ गुइते अनिमक म्यांमार गी ओरिजिन ngaktani कुकी टेरोरिस्ट सिंगना इंडियन गवर्नमेंट की मायोक्ता लान हौकिबा लेब्रा इरमदमसिदा कुकी अमदी इंडियन सिक्योरिटी अनि की मरक्ता करम्बा ऑपरेशन तौनखिबा लेख्रबगे इंडिया गवर्नमेंट की मथक्ता लान हौबसु नतबा म्यांमार लेबा यादबदगी मणिपुर हुरांदुना संगसिलक्पा कुकी टेरोरिस्ट सिंगा सू तौनबा हाइबसी मालेमगी मियामना नोकनगदबा कांग्रेस आई गवर्नमेंट की थवोंगनी असिदसु नतना टेरोरिस्ट सिंग असिदा पीबा याबा फैसिलिटी खुदिंगमक पीरबा मतुंगदा मणिपुर तंपाकी सिंगी अकोइबदा सू के मयाम अमा साहलंबा असिगी नुंगी ओइबा अरोनबदु करिनो मसिगी असोइबा सिना ngasi lamdam sigi yelhomi misam singi nupi angang khaktana hatpa natana mayum makai mai thadok piduna tanthorakle masibu congress aina peace lainana ba su taunari bani haibadugi wahan thok adura haina federation of haumina hanglakle nakalamada paliba BJP na lusingba government asina inglising ani kunithoi gi september 19 da ILP gi gazette amada 1961 gi December 31 da base year leptuna matam sigi mamang da leiramba singadu lamdam sigi indigenous peoples ni haina fongbasina kuki singna United Nation yauna iramdam sida indigenous rights and self determination taklakli masi BJP na lusingba government na kuki da piba yaba khudolni Bengal Eastern Frontier Regulation 1873 da base year lepnabagi provision yaude amuksu indigenous define tawbagi haksu pide BJP gi lengakna karamna aranba yumpham yaudaba gazette asi nampuda fonglibano 2023 की May 3 दगी ngasi फावर BJP na lusingba lengakna British की divide and rule policy adumak lamdam sida sathaduna miyam sibu awafam da tahali miyam na sukhangi madudi Congress ai amadi BJP की government anida khenaba leite lakadoriba election asida party animaki kuki gi mirep suna thadoknaba hotnari haibasu miyam na khangi awaba tariba miyam sigi yeknaba oriba kuki terrorist singdudi political party animaki marup oiri masimakna party ani asida miyam na thajaba leite haina Federation of Haumi na makha tarakli Mikhalda mirep oriba singna matai manawgi lanthum utnanaba Supreme Court na khangankhre Mikhalda mirep oriba singna masagi loina binatraga mapuroibagi maral mathum phongdoktaba haibasi khunai mayokta leiba thawongni hiramasi gi matangda mapung faba investigation chathagadabani haina Supreme Court na phongdokkhre Justice Sanjay Kerol amasung Justice N Kotishore Singhi bench amana hai Representation of the People's Act 1951 gi section 125 clause A gi matung ina Mikhalda mirep oriba mioi khudingmakna masa gi loina bi natraga mapuroibagi lanthum laukthokta ba yade Mikhalga mari leinaba thabak thoram singda semjin sajinba affidavit file tawramba thoklabadi khunai gi mayokta leiba thawongni haina laubaga loina na mapung fana investigation chathagadabani Gujarat High Court na pikhiba wayel ama singnaraduna Sandrika Ben Kishore Dafdana file tawrakpa petition amagi hearing chatharaba matungda Supreme Court na wafam asi phongdokhibani Gujarat ki municipal election da mirep oriba singna masagi loina binatraga mapuroibagi lanthum phongdokpa mathau tade haina High Court na pikhiba warep ama chana hankidabaga loinana Supreme Court na hai Representation of People's Act ki section 125 clause A asi mipung khudingmakta chap manana chana hangadabani mirep oriba mioi adu khaktagi lanthum laukthokpa yade mirep adugi mapuroiba natraga loina bigi lanthum su affidavit mayek sengna pangadabani matai manawgi mingda punna leiba lanthum khaktamak lauthokadabani haiba dafdagi argument adubu yaningdaba phongdokladuna Supreme Court na hai candidate oriba mioi mahaki mapuroiba natraga loina bi amasung dependent khudingmaki lanthum mayek sengna phongdokadabani haina Representation of People's Act ki section 125 clause A da mayek sengna palli Trial Court ki asoiba adu matungda amuk hana thoandana ba hotnagadabani Code of Criminal Procedure ki section 465 ki matung ina achumba lochinduna thamliba mioi singi mathakta matik saba thabak laukhatkadabani Trial Court singna matung tarakpada yariba makhai technical oiba asoiba lehendabaga loinana asumba moongda pangthokpa mikhal henana ba thaurang laukhatkadabani
Kanagumba mirep amana masagi loinabi natraga mapuroibagi lan thum phongdoktaba tarabadi mari leinaba magistrate na cognizance laubaga loinana mathau taba thabak paikhatkadabani mikhal khudingmakta mirep oribasingnasu semjin sajinba affidavit file tauba yaroi kanagumbana achumba wafam losilaga semjin sajinba affidavit file tauramba thengnarabadi mari leinaba magistrate na mapung fana investigation chatharaga logi matung inna laufam thokpa thabak laukhatkadabani hainasu Supreme Court na khangankhi Naga amasung Kuki furup ani gi marakta chawna ungkhanaba thoklibasi Narendra Modi government ki divisive dialogue na thokanbani Rahul Gandhi Manipur state asida sahi lisang sitna Kuki amasung maitai ani gi marakta ungkhanaba thoktuna misi mina yum kai amangata thokanduna mioi lising kaya IDP ohenduna leiringai cherak asida Ukrul Kamjong amasung Kangpokpi district singda Kuki amasung Naga proof ki marakta chawna ungkhanaba hengalaktuna Yum kai kaya mai thaba amadi khunja kaya asi ana yarokliba asi center da lengak pariba Narendra Modi government ki divisive dialogue asina thogan bani haina Congress ki lusingba Rahul Gandhi na maral sirakli Lok Sabha gi leader of opposition oriba Rahul Gandhi na makha tarduna hai North Eastern gi state ama oriba Manipur state asi matam sangna irang mayok naduna lakli amadi state asida central president rule thamlurabasu hana sunaba amadi violence oiba thaudok sing lebhanba ngamkhide state asida BJP na lusingba anobalengak amuk hana lehelabasu Kuki amasung Naga proof singi marakta nauna ungkhanaba thoktuna misi mina amasung yum kai kaya mai thabagi thabak sing leptana chathaduna leiri haki Rahul Gandhi na extra thagalakpa post amada BJP na lusingba central government pu maral siraduna Housing Manipur Kuki amasung Naga Purup ani ki marakta akan mamuongda ungkhatnaba thokliba asi Modi government asigi divisive oiba dialogue asina thokanbani hairaduna state asigi citizen sing central government na dharma caste law region amasung identity da yumpham sing oiraga khaibung tahali haina maral siri Manipur gi miyam afaba punsi mahing ama purakpa pami Bangla si country asina amata oina punna lepminaraba matamda oithokpa ngamgani hairi Prime Minister Narendra Modi gi minungsi pokpa wahai anina leibag asigi miyam anauba asa soidana purakpa ngamgani haibasi Prime Minister na kauroidabani hairi Rahul Gandhi gi wafam asi India amasung Myanmar ga lonaba Kamjong district ta militant singna khul anida leiba yum kai kya mai thakiba thodok thokraba matungdani official source ki matung ina haukiba sagol sel numita Kamjong district ki Sasar police station gi manung chanba Phaimol Kuki khulda yum tara amadi tangkhul naga singna khundariba Kongkan thana dasu militant singna yum nipan rom mai thaki hairi Kanglup ki irang manungda sokpadagi laikanaba ngamdana leikhidraba MLA Bhalte gi aroiba mathong mangam pangthoklagani Haukiba chahi singani kulumdagi me ahumdagi haurakhiba Kanglup ki irang adugi hek nonganbada Chief Minister Bangloda security meeting ama yaururaga lamfelda leiba mahaki quarter tamna halakpagi lambida rimsta miyamgi mob amana phubadagi tamthina soktuna matam sangna laikanaduna laklaba matung chahi asigi February 10 da leikhidraba Thandon Kendragi MLA Bungjagin Bhalte aroiba mathau mangam pangthoklagani Maraksida Jaumi headquarters ki maikaidagi thadorakhiba cherol amada leikhiraba Bungjagil Bhalte hayeng July 3 da New Lamkagi Dorcas Bheng da leiba YPA Cemetery da pangthoklagani MLA Bhalte asi Delhi da puduna laikanana bohotnabada laikanaba ngamdana sahi asigi February 10 da leikhiraba matung February 10 da New Delhi dagi flight ta Aizol tamna puraklaba matung Aizol dagi by road ta Churasampur tamna purakhibani loinana laikhidrabagi haksang asi bahaki poknafam lamdamda puduna ikai khumnaba ullaba matung misi asiga mari leinana tongan ba demand kaya taladuna ngasi fawa aroiba mathong mangam pangthoktana Churasampur district hospital gi morki cold storage facility da thamlakhibani MLA si laikhidabaga mari leinana jomi coordination committee na mihat asigi justice phangangadabani haiba yauna tongan ba demand kaya taladuna center amasung state government ki mari leinaba singda tanduna lakhibani demand sing asigi manungda misi asi NIA na investigation chathaduna mara leiba sing adu phaduna logi matung ina chairak pigadabani MLA sina hinglingai matamda pamjaramba jomi singi oiba district ama pigadabani haiba yauri adubunga si fawa central amasung state government ki maikaidagi
ꯗꯤꯃꯥꯟꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯣꯖꯤꯇꯤꯕ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯄꯤꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯁꯥꯡꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇꯅ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯔꯥꯡ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯖꯣꯃꯤ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯃꯤꯐꯝ ꯑꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ MLA ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯅꯕ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯀꯔꯝꯕ ꯃꯇꯝꯗ ꯑꯃꯁꯨꯡ ꯃꯐꯝꯗ MLA ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯞ ꯆꯥꯅ ꯂꯥꯎꯊꯣꯛꯄ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯊꯥꯖꯕ ꯌꯥꯕ ꯄꯥꯎꯒꯤ ꯁꯣꯔꯁ ꯃꯇꯨꯡ ꯏꯟꯅꯗꯤ ꯖꯣꯃꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯍꯌꯦꯡ ꯄꯥꯡꯊꯣꯛꯂꯕ ꯌꯥꯏ ꯍꯥꯏꯔꯤ꯫